जेकोब ममितसु हिंजाबदौना येंगलगा चाउरबा खोंजेल अदुना हाइरई आई नुंसिबा ngamloi हाइबा नत्रो निंगथिसना करिसु खुमदे जेकोब अमुका सुकन्ना लाउरई आई नुंसिबा ngamloi हाइबा नत्रो अदु ओइरदि लुहोंबगी नुमितसिदने नथवाइदु लानबा तारेदना रोजर लोइना तारिबनी पाखतपनसु लोइरे तामो पाबुंग नुंसिद्रबो पाबुंग हिंगलिंगैदा नुपी अंगांदा ओटनाइगनु हाइरमी हाइदैने तामोना अइंगोंदा हाइखिबदो अइदि काउद्रिगे तामो इतैमा फुबिगनो जेकोब न तिखतना लाउरई चलो नंगसु सिनिंगबो निंगथिसना ngasi mahak na Jake ni khanjaruba amadi Jacob ki asengba saktam adu mayek sing na khanglai magi mawong matau wangang sangang du psycho leibanu pani haibasi ningthisana phajana khanglai oireroi khalladuna tapna hairai da aigi punsida ahan banu si jakhiba saktam adudi nahakne nahaki nami adudane aina yekhiba adubuda aisu aigi pendabado oina jaduna haijabane ai am harawe aina kwaidagi nusijaba misak aduga punsi lei punsembase adubu dadanadi aibu yamlana ubire ningthisanana mamitagi mapi tana tapna hairakliba wahai aduda Jacob asawba pumba phaki aduga Jacob na hairaklame ai majing phate sawgale wangangbado aigi maithongse yenglaga ngango जगोई हैद्रदी याम तुदा वाली सीदी कास्टिंग थादा ngairi bane जेकोब अदु हाइरम लगा तुम्बा चंख्रे निंगथिसना दु बाथरूम दा चंगलगा ममाई दु ताथोई ग्रीन कारम बदु उबदा इसिंग अइंग बदुना पोप पोप थादुना लei मपुक निंगसु नुंसीना कपचै खोंजल थोकपदि ngamjade mahak changsi kadai lepsi kadai bathroom dagi thoklakduna निंगथिसना सोफा दुदा famduna lei जेकोब ना फमुंगदगी कन्ना लाउरई ड्रग चाबा इफाव अदुमाइना मंगदिये नंगिदुना करी निसानो चंगलकपा याद्रो निंगथिसना किरुप चंगलअगा जेकोब की मखोंगदु सोकलदुना खुरुमजै फमुंगदा काखतुना मनुंगदा ममाइदु लेथोकलगा हिप्पी जेकोब ना मखाताना हाइरई नुंसीबा फाउदबा मीदी नुंसीबगी खुदम पीदोबा नते आई कीबगी तोक्सिनरी नत्रो अदु हाइरगा जेकोब सु ममाइदु लेथोकलगा तुमख्रे निंगथिसनादी अहिंगदो कपना नोंगानबा ngairami ngaihak uithayururaga mikap thoklakpada wall clock da yenglubada 4:30 am tarami निंगथिसना tapna hogalai bathroom da changladuna hana iru maitha jarure loiraduna asengba fijo setuna tholai anobi oiri banina yumdagi pojai thambamsu amatta khanglamde रोजर की कादा लाई थोंगदु कोक थिनबगा याहोंगनबा रोजर सु हौगतुना लेरमी इतैमा निंगथिसनाना तपना खुमलाई पोचे अमता थंफम खंगजे वाइरम सिटनबा तैनबा थंफम करोमदनो रोजर ना नोकमी तौना खुमलाई इतैमा लेरिबा मयामसिना लोइना होना जरनी अदुना मरु नतिये मरु ओइबदो आई हाइगे चंगलो ओसिदा निंगथिसना करीमता खंगजदबना कादुदा चंगलई रोजरना तपना हाइरई फमो ngasidi itaimada takbidauba yamna lei निंगथिसना सु रोजर की वाहाइदुदा खरदी हराउजे सोफा दुदा फमलगा रोजरना मखाताना वारी हाइरई नहानगै वा खरा लोलुरे अदुना ननावुलाना लोबिगनो निंगथिसनाना खुमलई लौदेदा अपंगबी आइगी इरालने रोजर ना मखाताना मतैमदा हाइरई नते इतैमा अदुमना हाइगनो ngасidi हौख्रबा वारी खरा इतैमदा लिबिगे आइगा तामोगा करमना लोइनगे हाइबसु ताकबिगे आइना तामोगी मरमदा ताकतोइसे अतैगी नते लोहोंगसु लोहोंगले अदुगा तामोदगी नानथोकलगा चेनबा हाइबसे मपुकसिगिदि ओइररोय रोजर वारी लिबा होरई निंगथिसनासु तानिंगलदुना मुन्ना तारमी इतैमा तामोगा इगसे पाबुंगदि अमतने अपोकपी इमादी तोंगान तोंगाले अइबु पोकपी इमादुना अतोंबिनी तामोगी ममा लेखिद्रबा कांदा अइगी ममा लोबनी हाय इतैमा अइसु अंगांगनिना इमुंगी वारीसे
ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯈꯪꯍꯧꯕ ꯎꯍꯧꯕ ꯈꯔ ꯇꯝꯕꯤꯒꯦ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯁꯨ ꯑꯩꯕꯨ ꯁꯦꯟꯅꯕ ꯃꯥꯗꯔ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯁꯨ ꯇꯝꯕꯤꯒꯦ ꯃꯥꯗꯔꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯐꯩ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯃꯣꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯁꯦꯟꯅꯖꯔꯛꯏ ꯍꯥꯏ ꯇꯥꯃꯣꯒꯤ ꯃꯃꯥꯗꯣ ꯃꯇꯣꯝꯇ ꯄꯣꯛꯄꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯇꯝ ꯑꯃꯒꯤ ꯒꯣꯚꯔꯅꯔꯒꯤ ꯃꯆꯥꯅꯤ ꯄꯥꯕꯨꯡꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯣꯏꯔꯛꯏ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅꯗꯤ ꯌꯥꯝ ꯍꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯗꯣ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄ ꯊꯥ 3-4 ꯑꯗꯨꯋꯥꯏꯗ ꯇꯨꯁꯤꯜꯂꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯊꯥ ꯈꯔ ꯌꯥꯝꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯏ ꯑꯁꯤꯕ ꯈꯔ ꯆꯪꯗꯨꯅ ꯂꯩ ꯍꯥꯏ ꯑꯗꯨ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯀꯣꯛꯀꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯇꯠꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯗ꯭ꯔꯦꯁꯨ ꯍꯥꯏ ꯈꯔ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯅꯤꯡꯉꯥꯏ ꯌꯥꯝ ꯐꯠꯇꯦ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯍꯜꯂꯤꯁꯨ ꯍꯥꯏ ꯇꯥꯃꯣꯅ ꯆꯍꯤ 8 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯥꯔꯒ ꯁꯤꯕꯅꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯂꯩ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯄꯥꯝꯖꯕꯗꯒꯤ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯊꯗꯠꯂꯒ ꯍꯥꯠꯄꯅꯤ ꯑꯗꯨꯗꯒꯤ ꯄꯥꯕꯨꯡꯒ ꯈꯪꯅꯔꯗꯨꯅ ꯇꯥꯃꯣꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯁꯥꯔꯒ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 2 ꯂꯩꯔꯒ ꯑꯩ ꯄꯣꯛꯑꯦ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨꯅ ꯇꯥꯃꯣꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯐꯨꯕꯤ ꯍꯥꯏ ꯇꯁꯦꯡꯕꯗꯤ ꯇꯥꯃꯣꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯏꯃꯥꯅ ꯐꯨꯕꯗꯒꯤ ꯍꯦꯟꯅ ꯃꯀꯣꯛꯁꯦ ꯆꯥꯛꯈꯤꯕꯅꯤ ꯍꯥꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯑꯦ ꯏꯃꯥꯅ ꯇꯥꯃꯣꯗ ꯃꯤ ꯐꯨꯅꯕ ꯃꯤ ꯈꯠꯅꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯎꯍꯟꯕꯗꯣ ꯑꯩ ꯈꯔ ꯈꯔꯗꯤ ꯈꯪꯉꯦ ꯇꯥꯃꯣꯅ ꯌꯥꯗ꯭ꯔꯒꯅ ꯏꯁꯤꯡ ꯍꯩꯔꯒ ꯐꯨꯕ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗꯅ ꯇꯥꯃꯣꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯁꯥꯕ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯏꯃꯥꯒꯤ ꯅꯦꯆꯔꯗꯣ ꯄꯥꯕꯨꯡꯅ ꯌꯥꯗꯕꯒꯤ ꯊꯤꯡꯉꯤ ꯍꯥꯏ ꯅꯨꯄꯤꯅ ꯌꯨ ꯆꯨꯔꯨꯞ ꯊꯛꯄ ꯄꯥꯔꯇꯤ ꯇꯣꯏꯅ ꯆꯠꯄ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯁꯨꯝꯕꯁꯦ ꯄꯥꯕꯨꯡꯅ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗꯒꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕꯅꯦ ꯃꯗꯣ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ ꯃꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗ ꯇꯥꯃꯣꯗꯤ ꯃꯀꯣꯛꯇꯨ ꯈꯔ ꯈꯔ ꯕꯦꯔꯥ ꯂꯩꯕꯅꯤꯅ ꯑꯅꯝꯕꯅ ꯃꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯅꯦꯆꯔ ꯑꯗꯣ ꯍꯣꯡꯅꯕ ꯐꯅ ꯌꯥꯝ ꯍꯥꯏ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛꯈꯛ ꯐꯨꯈꯤ ꯍꯥꯏ ꯑꯗꯨ ꯐꯨꯔꯨꯕꯗꯒꯤ ꯏꯃꯥꯅ ꯃꯤ ꯈꯪꯍꯟꯗꯅ ꯄꯥꯕꯨꯡꯒꯤ ꯆꯥꯅꯕꯗ ꯄꯣꯏꯖꯟ ꯈꯔ ꯍꯥꯞꯇꯨꯅ ꯄꯤꯖꯩ ꯍꯥꯏ ꯈꯨꯗꯛꯇ ꯁꯤꯅꯕꯗꯤ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯃꯁꯥꯗꯨ ꯁꯣꯛꯂꯛꯅꯕꯅꯤ ꯏꯃꯨꯡꯗ ꯁꯤꯔꯤꯕ ꯄꯥꯕꯨꯡꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯤꯕ ꯇꯥꯃꯣꯒꯤ ꯃꯃꯥꯗꯨꯅ ꯀꯦꯟꯁꯔꯅꯤ ꯍꯥꯏ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯁꯥꯟꯅꯔꯝꯃꯤꯕ ꯗ꯭ꯔꯃꯥꯁꯦ ꯑꯩ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯛ ꯐꯠꯇꯕ ꯃꯄꯨꯔꯣꯏꯕ ꯐꯥꯎ ꯍꯥꯠꯄ ꯉꯝꯕꯤꯗꯣ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯗꯒꯤ ꯅꯣꯡꯃ ꯑꯩꯅ ꯌꯨꯝꯗ ꯕꯣꯜ ꯁꯥꯟꯅꯕꯗ ꯏꯃꯥꯅ ꯇꯥꯃꯣ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯄꯥ ꯐꯪꯉꯦ ꯁꯤꯈ꯭ꯔꯦ ꯅꯃꯥ ꯐꯪꯉꯦ ꯁꯤꯈ꯭ꯔꯦ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯅꯊꯤꯕꯣꯡꯗꯣ ꯀꯥꯏꯗꯩ ꯆꯥꯗꯧꯔꯤ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯗꯤ ꯆꯠꯂꯣ ꯄꯣꯠꯇꯣ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯁꯥꯏꯀꯜꯗ ꯊꯧꯔꯒ ꯄꯤꯔꯨꯆꯣ ꯆꯍꯤ 13 ꯉꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯃꯣꯗꯣ ꯁꯥꯏꯀꯜꯗꯨꯗ ꯗ꯭ꯔꯒꯇꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯏꯃꯥꯅ ꯇꯝꯕꯤꯔꯝꯕꯅꯤ ꯂꯧꯗꯒꯤ ꯗꯨꯀꯥꯟꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯂꯣꯏꯅ ꯏꯃꯥꯅ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯪꯈꯣꯜꯁꯨ ꯖ꯭ꯋꯥꯔꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃ ꯇꯥꯃꯣꯗꯣ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈꯤ ꯑꯩꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯒ ꯌꯦꯡꯉꯤ ꯏꯃꯥꯅ ꯆꯠꯇꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯦꯟꯊꯠꯂꯨꯔꯒ ꯆꯪꯉꯛꯑꯦ ꯑꯩꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯥꯃꯣꯅ ꯍꯥꯏꯔꯛꯑꯦ ꯅꯪꯁꯨ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣ ꯑꯁꯤꯕꯨ ꯅꯃꯥꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯒꯅꯦ ꯅꯥꯎ ꯃꯔꯝ ꯃꯣꯛꯄꯅꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯏꯃꯥꯅ ꯆꯠꯈꯤꯕꯒ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯌꯨꯝꯗꯨꯁꯨ ꯌꯣꯜꯂꯕꯅꯤꯅ ꯌꯨꯝꯕꯨꯗꯨꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯟꯅꯕꯤꯕ ꯃꯥꯗꯔꯗꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ 3 ꯕꯔꯥꯗ ꯂꯩꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯇꯥꯃꯣꯗ ꯁꯥꯏꯟ ꯇꯧꯍꯟꯈꯤ ꯄꯥꯕꯨꯡꯅ ꯇꯥꯃꯣꯒꯤ ꯃꯤꯡꯗ ꯕꯦꯡꯛꯇ 1 crore ꯊꯅꯝꯃꯦ
ꯑꯗꯨꯗꯒꯤ ꯇꯥꯃꯣꯁꯨ ꯑꯩꯁꯨ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯥꯗꯔꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯦ꯫ ꯑꯩꯁꯨ ꯁꯨꯝ ꯆꯥꯎꯔꯛꯑꯦ꯫ ꯃꯥꯗꯔꯗꯨꯅ ꯍꯥꯏꯔꯝꯃꯦ, ꯅꯣꯏ ꯇꯥꯃꯣꯒ ꯃꯥꯟꯅꯒꯅꯨ, ꯃꯥꯅ ꯁꯥꯎꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏ꯫ ꯈꯔ ꯂꯩꯔꯒ ꯃꯥꯗꯔꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯗꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯇꯥꯃꯣꯒꯤ ꯁꯥꯔꯩꯁꯦ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯑꯦ꯫ ꯑꯩꯅ ꯃꯔꯩ ꯈꯤꯇꯪ ꯇꯧꯔꯨꯕꯒꯤ ꯑꯩꯕꯨ ꯇꯞꯇꯥꯏ ꯐꯨꯕꯤ꯫ ꯐꯨꯔꯤꯕꯗꯣ ꯃꯥꯒꯤ ꯀꯣꯛꯇꯒꯤ ꯏ ꯑꯁꯤꯕꯗꯣ ꯁꯥꯒꯠꯂꯛꯄꯅꯦ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯐꯨꯕ ꯂꯣꯏꯔꯒ ꯁꯥꯎꯕ ꯐꯔꯒ ꯑꯃꯨꯛ ꯍꯤꯗꯥꯛ ꯇꯩꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯥꯎ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯇꯥꯃꯣ ꯍꯌꯦꯡꯒꯩ ꯐꯨꯔꯔꯣꯏꯒꯦ꯫ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯕꯨ ꯐꯨꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯩꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯦ꯫ ꯇꯥꯃꯣꯅ ꯍꯦꯛ ꯁꯥꯎꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯂꯛꯀꯅꯤ꯫ ꯑꯗ ꯑꯩꯈꯣꯏꯅ ꯑꯁꯥꯎꯕ ꯅꯠꯇ꯭ꯔꯒ ꯎꯁꯤꯠꯇꯕ, ꯀꯤꯗꯕ ꯑꯗꯨꯒꯤ ꯃꯃꯤ ꯍꯦꯛ ꯎꯠꯂꯨꯔꯕ ꯑꯗꯨꯝ ꯆꯩ ꯆꯥꯔꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯇꯥꯃꯣꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯒꯗꯕꯅꯦ꯫ ꯍꯥꯏꯕꯗꯤ ꯁꯥꯎꯕ꯭ꯔꯥ, ꯍꯔꯥꯎꯕ꯭ꯔꯥ, ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯒꯗꯕꯅꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥ ꯍꯥꯏꯅꯤꯡꯕ ꯐꯅ ꯂꯩꯔꯁꯨ ꯍꯥꯏꯗꯧꯅꯦ꯫ ꯃꯥꯅꯁꯨ ꯌꯦꯡꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯗ꯫ ꯑꯗꯣ ꯏꯇꯩꯃꯒꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯗꯤꯅꯦ ꯌꯥꯔꯣꯏ, ꯆꯩ ꯑꯗꯨꯝ ꯆꯥꯅꯤ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯝꯗ꯭ꯔꯁꯨ ꯐꯨꯒꯅꯤ, ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯕꯁꯨ ꯐꯨꯒꯅꯤ꯫ ꯃꯥꯅ ꯁꯥꯎꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯎꯔꯨꯔꯕ ꯑꯩꯈꯣꯏꯗꯗꯤ ꯆꯩ ꯆꯥꯔ ꯇꯣꯛꯀꯅꯤ꯫ ꯃꯥꯅ ꯁꯥꯎꯔꯤꯉꯩꯗ ꯀꯞꯄꯨꯔꯕ ꯑꯗꯨꯝ ꯆꯩ ꯆꯥꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ ꯃꯃꯤꯁꯨ ꯎꯠꯄ ꯌꯥꯔꯣꯏ, ꯀꯔꯦꯝꯅꯕꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯎꯠꯄ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯤꯁꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯐꯖꯅ ꯇꯥꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯥꯏꯊꯣꯡ? ꯔꯣꯖꯔꯅ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ, ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯥꯏꯊꯣꯡ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯁꯦ? ꯅꯣꯛꯃꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛꯇꯣ ꯇꯧꯁꯜꯂꯣ꯫ ꯅꯤꯡꯊꯤꯁꯅꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ, ꯑꯁ, ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯁꯤꯗ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯅꯣꯛꯇꯣꯏꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯩ ꯈꯔ ꯆꯥꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯑꯩꯗꯤ ꯀꯟꯕ ꯂꯥꯛꯑꯔꯣꯏꯀꯣ꯫ ꯉꯔꯥꯡꯒꯤꯗꯣ ꯎꯔꯦꯗꯅ, ꯀꯟꯕꯤꯕ ꯈꯥꯝꯗꯣꯛꯄ ꯃꯤꯗꯐꯥꯎ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯨꯕꯗꯣ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯃꯥꯅ ꯁꯥꯎꯔꯒ ꯌꯦꯡꯂꯛꯄꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯑꯩꯁꯨ ꯌꯦꯡꯉꯣ ꯍꯥꯏꯔꯣ ꯃꯥꯒꯤ ꯃꯤꯠꯇ? ꯔꯣꯖꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯒ ꯌꯦꯡꯂꯛꯑꯗꯤꯅꯦ, ꯑꯣꯏꯅꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒꯅꯦ, ꯗꯥ, ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ, ꯁꯥꯎꯔꯅꯨꯕꯁꯦ ꯅꯨꯡꯁꯤꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯣ꯫ ꯅꯤꯡꯊꯤꯁꯅꯥ ꯏꯄꯪ ꯄꯪꯒꯩ ꯃꯣꯃꯣ ꯅꯣꯛꯆꯩ, ꯍꯣꯏ꯫ ꯔꯣꯖꯔꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯏꯇꯩꯃꯁꯦ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯦꯗ, ꯄꯪꯅ ꯄꯪꯖꯔꯤꯕ, ꯃꯁꯤꯗꯤ ꯃꯆꯨ ꯊꯥꯛꯆꯟꯒꯦ꯫ ꯀꯨꯏꯃꯜꯂꯦ, ꯇꯥꯃꯣ ꯍꯧꯒꯠꯂꯝꯃꯅꯤ, ꯑꯃꯨꯛ ꯁꯥꯎꯔꯅꯤ, ꯆꯠꯂꯣ꯫ ꯑꯗꯣ ꯏꯇꯩꯃ, ꯇꯥꯃꯣ ꯁꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ, ꯁꯥꯎꯔꯝ ꯇꯥꯔꯗꯤꯅꯦ, ꯇꯥꯃꯣ ꯁꯥꯎꯔꯅꯨꯕ, ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯣ, ꯇꯥꯃꯣ ꯅꯨꯡꯁꯤꯕ꯫ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯏꯇꯩꯃ, ꯃꯥꯡꯗꯔ ꯇꯨꯡꯗꯔ ꯍꯦꯛꯇ ꯁꯠꯂꯥꯎ ꯀꯣꯟꯁꯤꯜꯂꯨ, ꯁꯥꯎꯕ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯗꯕꯅꯤ, ꯆꯠꯂꯣ꯫ ꯅꯤꯡꯊꯤꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ, ꯍꯣꯏ, ꯆꯠꯂꯒꯦꯀꯣ꯫ ꯅꯤꯡꯊꯤꯁꯅꯥ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯔꯣꯖꯔꯅ ꯅꯣꯛꯆꯔꯤ, ꯄꯪꯕꯅꯤꯅ ꯇꯧꯁꯨ ꯇꯧꯔꯨꯗꯣꯏꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯤꯡꯊꯤꯁꯅꯥ ꯂꯩꯔꯝꯗꯕꯒꯤ ꯁꯥꯎꯔꯒ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯁꯅꯥ ꯎꯕꯗ ꯖꯦꯀꯣꯕ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯏ, ꯑꯌꯨꯛꯁꯤꯗ ꯅꯋꯥ ꯀꯅꯥꯒꯤꯗ ꯆꯠꯂꯨꯏꯅꯣ ꯍꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯁꯅꯥ ꯈꯪꯕꯣꯏ ꯀꯤꯕꯣꯏ, ꯑꯗꯨꯕꯨ ꯔꯣꯖꯔꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯃꯣꯃꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯛꯅ ꯐꯝꯃꯤ꯫ ꯅꯤꯡꯊꯤꯁꯅꯥ ꯖꯦꯀꯣꯕꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯁꯥꯎꯔꯅꯨꯕ, ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯩꯅꯅꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯅꯤꯡꯊꯤꯁꯅꯥꯗꯨ ꯖꯦꯀꯣꯕꯇ ꯐꯠ ꯀꯣꯟꯁꯤꯟꯈꯤ꯫ ꯖꯦꯀꯣꯕꯅ ꯉꯛꯅ, ꯑꯣꯏ, ꯀꯣꯜꯂꯛꯀꯅꯨ, ꯍꯟꯗꯣꯛꯑꯣ, ꯑꯗꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯗꯣ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯅꯤꯠꯀꯦ ꯂꯥꯎ ꯍꯥꯏꯔꯁꯨ ꯆꯠꯂꯣ꯫ ꯅꯤꯡꯊꯤꯁꯅꯥ ꯀꯣꯜꯂꯝꯕꯗꯒꯤ ꯐꯠ ꯊꯥꯗꯣꯛꯂꯒ, ꯇꯥꯃꯣ ꯁꯥꯎꯔꯅꯣꯃꯤ, ꯅꯨꯡꯁꯤꯕ ꯅꯪꯕꯣ꯫ ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯆꯨꯗꯣ ꯌꯥꯛꯃꯜꯂꯦ, ꯍꯩꯅꯗ꯭ꯔꯦ꯫ ꯆꯤꯟꯐꯥ ꯄꯨꯕ ꯗꯥꯏꯂꯣꯛꯇꯨꯒ ꯑꯣꯖꯥꯁꯨ ꯁꯥꯇ꯭ꯔꯁꯨ ꯑꯅꯤꯃꯛ ꯁꯤꯡꯒꯥꯏꯕꯥꯛ ꯆꯥꯅꯤꯀꯣ ꯉꯁꯤ꯫
ꯅꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯗꯣ ꯍꯩꯇ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯈꯨꯄꯥꯛ ꯈꯔ ꯆꯥꯈꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯂꯤꯅ ꯔꯣꯖꯔ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯀꯩꯅꯣ ꯃꯧ ꯑꯅꯧꯕꯤꯗꯣ ꯋꯥꯟꯊꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯔꯣꯖꯔꯅ ꯈꯨꯝꯂꯛꯏ ꯏꯁ ꯌꯥꯍꯧ ꯊꯦꯡ ꯑꯩꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒ ꯉꯁꯥꯏꯗꯩ ꯇꯥꯔꯒ ꯆꯠꯈ꯭ꯔꯕꯅꯦ ꯂꯤꯅ ꯀꯣꯐꯤꯒ ꯊꯛꯁꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯍꯩꯅꯗ꯭ꯔꯦꯍꯦ ꯅꯣꯏ ꯌꯨꯝꯁꯦ ꯔꯣꯖꯔꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯉꯥꯏꯔꯔꯣꯏꯁꯦ ꯑꯩꯈꯣꯏꯅꯤ ꯊꯛꯎꯔꯁꯦ ꯂꯤꯅ ꯈꯨꯝꯂꯛꯏ ꯉꯔꯥꯡ ꯈꯔꯗꯤ ꯀꯞꯄꯝꯃꯅꯤꯕꯣ ꯔꯣꯖꯔꯅ ꯑꯩ ꯐꯥꯎ ꯀꯞꯄꯦ ꯅꯪꯅ ꯀꯩꯒꯤ ꯈꯥꯝꯗꯣꯛꯎꯕꯩ ꯑꯩꯁꯨ ꯈꯣꯡꯄꯥꯛ ꯆꯥꯏꯅꯦ ꯀꯩꯗꯧ ꯍꯩꯄꯥ ꯁꯥꯔꯨꯏꯅꯣ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯆꯩꯅꯕꯗꯅꯦ ꯁꯨꯡꯌꯥꯎ ꯌꯥꯎꯔꯨꯅꯨ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯑꯣꯏꯈꯤꯗꯣꯏꯅꯦ ꯑꯗꯨꯅꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯍꯥꯏꯔꯤꯕꯅꯤ ꯀꯩꯅꯣ ꯌꯥꯎꯔꯔꯣꯏ ꯁꯤꯗꯩꯗꯤꯅꯦ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯔꯔꯣꯏ ꯊꯣꯡ ꯅꯥꯀꯟꯗꯒꯤ ꯍꯦꯛꯇ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯊꯤ ꯉꯥꯡꯅꯩꯗꯨꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯕꯣ ꯂꯤꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ ꯏꯁ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯋꯥꯊꯤ ꯉꯥꯡꯅꯗ꯭ꯔꯗꯤ ꯃꯩꯇꯩ ꯃꯆꯥ ꯃꯥꯟꯗꯦ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ ꯂꯥꯛꯑꯣ ꯏꯇꯨ ꯉꯥꯏꯔꯨꯔꯅꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯎꯔꯁꯦ ꯂꯤꯅ ꯈꯨꯝꯂꯛꯏ ꯍꯣꯏꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯂꯥꯛꯂꯤꯕꯨ ꯔꯣꯖꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯅꯤꯔꯥ ꯀꯣꯛꯆꯥꯛꯄꯤꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯔꯣꯖꯔꯅ ꯃꯃꯥꯡꯗ ꯊꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯅꯤꯡꯊꯤꯁꯅꯥꯗꯤ ꯄꯨꯡꯗꯨ ꯌꯦꯡꯕꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯂꯥꯏꯒꯤ ꯀꯣꯟꯂꯤ ꯀꯩꯀꯥꯗꯨ ꯄꯨꯊꯣꯛꯏ ꯃꯤꯅ ꯅꯣꯛꯅꯕ ꯇꯥꯔꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯥꯁꯤꯗ ꯂꯩꯔꯛꯏꯕ ꯑꯩꯁꯦ ꯀꯞꯇꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯁꯥꯎꯗꯣꯏꯔꯥ ꯍꯔꯥꯎꯗꯣꯏꯔꯥ ꯏꯁꯥꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯣꯜꯂꯤꯛꯇꯨ ꯐꯖꯅ ꯐꯦꯡꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯦꯗꯥꯝ ꯋꯥꯏꯔꯝ ꯁꯤꯠꯄ ꯇꯩꯕꯗꯤ ꯂꯣꯏꯖꯔꯝꯃꯕꯅꯦ ꯅꯤꯡꯊꯤꯁꯅꯥꯅ ꯈꯨꯝꯂꯛꯏ ꯑꯧ ꯐꯅꯤ ꯑꯩ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯨꯈꯤꯒꯦ ꯍꯣꯏ ꯃꯦꯗꯥꯝ ꯅꯤꯡꯊꯤꯁꯅꯥ ꯅꯨꯄꯥꯗꯨ ꯆꯠꯈꯤꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯆꯥꯎꯔꯕ ꯁꯨꯃꯥꯡꯗꯨ ꯌꯦꯡꯂꯒ ꯍꯩꯃꯥ ꯀꯥꯏꯗꯅꯣ ꯀꯠꯇꯣꯏꯁꯤꯕꯣ ꯇꯨꯜꯁꯤꯕꯣꯡꯒ ꯑꯝꯇ ꯎꯗꯦꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯉꯤ ꯃꯊꯧ ꯇꯧꯅꯕꯅꯤꯅ ꯃꯤꯒꯩꯁꯨ ꯑꯃꯠꯇ ꯎꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗꯤ ꯈꯔ ꯂꯥꯞꯅ ꯒꯦꯠ ꯃꯌꯥꯗ ꯂꯩꯔꯝꯃꯤ ꯀꯧꯕꯁꯨ ꯐꯔꯛ ꯇꯥꯕꯒꯨꯝ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯤꯆꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯍꯪꯂꯛꯏ ꯔꯣꯖꯔ ꯇꯨꯜꯁꯤꯕꯣꯡ ꯀꯔꯣꯝꯗ ꯂꯩꯒꯦ ꯖꯦꯀꯣꯕꯅ ꯀꯟꯅ ꯈꯨꯝꯂꯛꯏ ꯌꯦꯅꯈꯥꯗ ꯂꯤꯅ ꯋꯥꯟꯊꯈꯩ ꯅꯣꯛꯆꯔꯤ ꯔꯣꯖꯔꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯨꯛꯗꯨ ꯀꯠꯇꯤꯌꯦ ꯅꯨꯡꯗꯥꯡꯁꯨ ꯀꯠꯇꯦ ꯇꯨꯜꯁꯤ ꯂꯩꯇꯤꯌꯦ ꯂꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯏꯆꯟꯅ ꯀꯠꯅꯤꯡꯂꯒ ꯉꯁꯤꯗꯤ ꯁꯨꯃꯥꯡ ꯑꯆꯧꯕꯗꯨꯗ ꯃꯌꯥꯏꯗ ꯍꯦꯛꯇ ꯀꯠꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯖꯦꯀꯣꯕꯅ ꯇꯨꯜꯁꯤ ꯑꯃ ꯒꯝꯂꯥꯗ ꯊꯧꯔꯥꯡ ꯇꯧꯖꯔꯅꯤ ꯔꯣꯖꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯤꯜꯂꯛꯏ ꯏꯇꯩꯃ ꯒꯦꯠ ꯃꯌꯥꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯀꯠꯂꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯍꯥꯏꯕꯨ ꯄꯥꯕꯨꯡ ꯏꯃꯥꯒꯒꯤ ꯈꯨꯕꯝꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧꯒꯥꯁꯦ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯅꯠꯇꯅ ꯇꯥꯃꯣꯅꯗꯤ ꯅꯣꯡꯇ ꯈꯣꯏꯔꯝꯕꯤꯕ ꯅꯠꯇꯦ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯏ ꯂꯥꯏ ꯍꯥꯏꯗꯣ ꯑꯩꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯠꯂꯨ ꯂꯥꯎ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯕꯅꯦ ꯂꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯅꯪꯕꯣ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯔꯦ ꯅꯤꯡꯊꯤꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯖꯨꯠ ꯆꯥꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯂꯔꯣꯏ ꯈꯪꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ